Central Post laina Kuki Nongmei Yanlaga low khawbagi video ama social media singda kana viral oirakle kadai fawba chumba pawno haiba khangminanaba makha taba akupa paw ngaiminasi BJP gi lusingba BL Santos amasung Sambir Pata numit humne gi khongsa time falda tunglare national leader Singa BJP gi Mla Singa Punna Unnakhre Manipur da president rule thamlakpa thani panrom pharaklaba tung asida anawba lengak ama semba yagadra haiba aroiba changing tawnabagi damak BJP gi national general secretary organization BL Santos amasung party asigi north east state ki coordinator soiriba MP Dr. Sambir Pata numit humne gi khongsatta Imphal da tunglale lusingba ani asi airport da BJP Manipur state unit ke president Esada amadi party asigi lusingba kayamarum na okay mafam aduda ngaidna leiramba pawmi singda Delhi dagi thunglakkiba BL Santos amasung Sambir Pata na nokpadagi hena karigumba wafam amata phongdoklamba leikide airport tagi thamban sanglai da laglaga Patungda mafam aduda BJP gi MLA mayam amasu thunglaki MLA Singi Central Leader Singa Punna Conference Hall da pung ama makhai rom wari sanaki wari sanaba da Manipur Legislative Assembly gi Speaker T.A. Saitrabata hanagi se Minister Nongthombam Biret amasung party asigi MLA ayamba saruk yakhe adumoina ma Kairaw Assembly constituency gi MLA Lorembam Rameswadi masangam dabana maram oiraga mifam adu yakhide mifam adu loiraba tungda mafam aduda ngaiduna leiramba pawmi kangbu amada Konthauza Assembly constituency gi MLA Sapam Ranjan apangmi singda haike party ki central leader singa lagliba si party asi hena mapangan kangkhat hanabani anawba lengak ama semba natragana BJP legislature party ki lusing bakhanba lakpanate adumoina mak center na Manipur da miyam gi lengak ama pamba maram na president rule makhata na sangdoktringa gi mamangda anawba ama soidna semna hallakani Kanagumba kharana social media da November 15 gi manungda lengak ama semgane haina basu yawi Madudi aran buwafamni kanasu adumna haikiba leite lusingba singna haikibadi November 15 gi matungda lengak semgani haibani MLA Sing Unaraga loiraba matungda BL Santos na chair laguna BJP Manipur State Unit ki officer Wari Singi oiba mifam ama pangthoki mifam aduda district ki lakpa office Bere mayam amasu saruk yakhe numidang waram gi matamda hanagi se minister Nongthombam Biren yauna akhanaba MLA kharaga tokhaina unagadori masigi sumathakta set asigi intellectual kharaga su unagani hairi masina takli bade set asida thokliba kangluki irang asi kamdongna loisinba yagadage haibigi matangda akhang ahai singi mat lawba oiragani hayang BL Santos amasung Sambir Pata Surasampur chakani ngasigi mifam madu da Kuki gi MLA sing saruk yakidaba adugi yenglaga makhoiga sutanga fadana unadaba yadabagi mafam aduda chananaba program mangjongna semkibani hayeng nungthin natraga hangadaba numiki ayukta senapati chakani amasung mafam aduda su Kuki gi MLA kharaga tokhaina unaraba yai haina panari thajaba yaba mafam dagi phangba paw amana hai BJP gi lusingba ani asina Manipur da leiringai da anawba lengak ama sembagi matangda MLA Singa wafam kayamarum khanagani maruaina set asigi law and order gi matang Kari lengak semlakpa matamdanak oirakadaba phibam amasung kanabu BJP gi MLA Sing asigi lusingba oigatagi haiba asisu thidokadori makhoi isam chamna report lauraga hankigani kari mata hairamoi amasung government ama semigi wafamsu kari mata phongdoklamloi Delhi Blast SASINNABA Dr. Ahom Police na wahang pahang sathare Delhi gi Red Fort manakta thokiba bomb pakaibagi tawdog aduga mari lenena authorities singna Faridabad leiba Al Falah University gi Dr. Ahom wahang pahang sathakre Delhi Police ki crime branch na university adugi CCTV ki footage sengkibaga lonena singaningai oiba Dr. Singh maramda akopa I paulauki wahang pahang sathariba Dr. Singh adudi Muzamil Sakil Umar Muhammad amadi Sahil Sayed kawi Muzamil amasung Umar hariba miyoi sing asi Kashmir dagini Sahinna Lakhanau dagini makoi ahumag university asiga mari leinaba Faridabad ki hospital lamada thabak tawbani report amagi matungina de terrorist singna Ayodhya ki Ram Temple Kasi Biswanath amadi New Delhi da leiba BJP ki officer attack tawnaba honarambani hairi Senkai hunba ngamlaktabadagi school bell service leblaga hayeng protest tawgadore masing yamlaba organization mayamgi senkai hunba ngamlaktabadagi school bell service tawribasing hayeng November 10 da school gi bell service punamak leblaga sit in protest pangthoknaba all Manipur school student
Transport Association na warep laukre loop asina thokiba cherol lamagi matung inna sagonsen numit asida uripok lamboi khongnangkong mela ground lampakta ayuki pung mapandagi na numit yungba hawba wakat mifam phangani mifam asida masagi chenpam pumna maklep laga yaurna bakhangalakle pau asina high school union singda masing yamla balamdam arshigi organization kaya amagi donation natragana demand kaya asina maram oiraduna angang tinduna madudagi lemlakpa apikpa senpham khara aduna imung manung puna puba wana ringagi cherak asida aikoibo amuk hana awaba piribasi lepiu haibasi association amagi dimani aikona organization amata singnaba leijade sumnagi van service tawriba singna thengnariba awaba sitang khangbinaba honajabani hairi Lupa crore ahum henbagi pochai yon kibaga lorena money tax singani kun manga lushinkhre Manipur lenga ki Department of Textile and Commerce and Industry amasung Directorate of Handloom and Textile na chinduna nilakoti da leiba arwan hatta pangthoklakpa Manipur International Textile Expo Money Tax singani kun manga ngasi lushinkhre numin banga ni chopna chathaki ba expo da lupa crore ahum henbagi pochai yon bangam ke malem ge lebak tra taruk ke buyer mariga MOU khoyak pinake atoba buyer manga ga su MOU khoyak pinaduna lamdam asige helmungi polam mapanda yon gadari Loisinbagi thoram matuda Textile Commerce and Industry Additional Chief Secretary Anurag Baspai Manipur lenga Additional PCC app Sorefi Basom Social Welfare gi Director Anna Arambam Planning gi Director RK Radesna Handloom and Textile gi Deputy Secretary Ojubala Haurong Bamna Chengbana Sarukya ke Manitex ke manung channa humni chumna pangthokpa Fashion Week ta Sahenbis sing na utkiba lamdam asigi fizol sing adu mapal lamdagi lakpa wire shengna lainabagi wafam phongdorakpagi matangda Handloom and Textile ge Director Alangbam Jete na miyamda phongdoke mamangda pangthokpa Manitex ki mi khwaidagi yamna tinba handagi asina oike nomada miyoi lising tara dagi tadna tinba yauke amasung tongan polam kayamarum lainaki haina su mahakna pagdongki Manipur International Textile Expo asida punna stall sama hangdoke IDP sing yoina su akhanana stall pituna Handloom and Handicraft ki polam sing utke tongan ma malem gi lebak tra taru ki buyer mari habadi ahan bada AEC sourcing Europe UK France Italy German Netherlands Asia and Middle East Singapore Malaysia Indonesia ani subada Idea Nova USA Canada Mexico ahum subada Artisapt Expo Trade asna maru aina Japan amasung Africa Mari subada luxury living maru aina Japan USA ga Handloom and Textile Department ke marakta Memorandum of Understanding ama khuyek pina badla lupa crore mangalom gi pot leigani hairi lupa crore kun manga gi SASINNABA motor accident gi claim torakpa dengnakhre Motor accident amaga mari lenena lupa crore kun manga gi insurance claim torakpa Bajaj General Insurance Limited hana Bajaj Alliance General Insurance Company Limited haina khangnaram tengnarakre SASINNABA FIR amadi che chang sinaduna Motor Accident Claim Tribunal MACT busna claim torakhibani ahanbada Indian Penal Code amadi Motor Vehicles Act ke makhada FIR ama Sanda Police Station da register torakhe Mahindra Zailo Thoba Mioi Amana Gari Thoringai de Khangaudana Mamangda Hui Ama Chansilakpadagi accident thokpada Mahaka Tongminari ba Mioi adu siba yana sokpadagi Sanda Government Hospital da Pukatuna Lakanake adu Mioi adu Lakatna bangamdana Lakidrabagi imung manungna Lipa crore kun manga compensation pibinaba claim torake ADGP nalusingba SIT amana thigatpada accident thoki haiba adudi achumbani adubu aranbache sang sijinaraga insurance ki claim torakpani haiba khangmangamki Delhi gi bom pokhai bada laikhidraba singda lupa lakh tara asokpa singda lupa lakh manga bigani Rekha Gupta Delhi gi Red Fort manakta bom pokhai bada laikhidraba imung manung amadi asok apandang laba miyoi singda compensation piragani haina Delhi gi Chief Minister Rekha Gupta na laktokre mahakna hai Laikhidraba imung manunggi miyoi singda lupa lakh tara pigani loinana thodok adu da ka henna sokpadai haksangi fibam miyamga mimana haudraba miyoi singna lupa lakh manga amadi atopa asokpa singdana lupa lakh ani pigani masigi mathakta hojik lang sathariba asokpa miyoi singbo sarkana afaba makhalgi layeng piragani haikre
Amoromda Bharatki Prime Minister Narendra Modi na phongdokkibada Delhi da thokiba car bomb pokai khibagi thaudo otla chenaba miyoi sing lemna khak tharoi chenaba khudingmak thigatuna chap chaba cherak panghangani haiki wafom asi Bhutan gi hanagi ningthau Jigame Singhe Wangsup ki Humputara suba mapok kumon thauranga mari lenena Bhutan gi konung Thimphu da pangthokpa thoramda Prime Minister na phongdokkibani PM makhata na phongdokkibada laibak thiba Delhi gi thagdok aduda miyoi nipal leikidre kaya amana asok apan nanghanki awaba nanglabai mung manunggi saina adu mahak sukhangi loinena lebak asina makhoi damakta lepli bom pokai khibagi thagdok adu thizinanaba agency ga hauzik kana pau faunari haiba wafam su phongdokhi Tungda Bhutan gi ningthau yauna Prime Minister Narendra Modi ga Bhutan masa lising kaya ga loina Delhi gi thagdok aduda laikhidraba sing yofam dai kai khumna bot ki PM na makhata na phongdokhibada chahi kya dagi Bhutan amadi Bharat Levak ani lainarakpa mari asi yamna faba achetpa mari amadi culture gi oiba mari thamduna lakli Bharat amasung Bhutan ga lonaba Bhutan gi ngamkhaida leiba Delefuda integrated immigration check post amasu hangdoklagani masina lebak ani gi miyoi sing chathok kasin tawbada henna khudong saba fangalagani haina su phongdokhi